fake ILP saraga haibadi oidaba ILP si mayam ama saraga meetop mayam changsillakpa thingnare asmai tawraga moreirom da su mayam changsillakhiba mayam ama thingnare Manipur se lore haina honorable CM da phongdokre Manipur yam loiko hujik su yama koi ILP sanare na harau ILP do hujik sfai da sara leram da na jifari kana sil su sara ba loina sara sara ILP se pithok kana ba akoi je section lawder de ba section lawder de koi je bhata loi bini ado khitam section lo bini biren chairi me section lo noraga isu thado ga di loi sei darai matung thi bu su phangore koi phangoi uya hari se tawmi me am hakta kano se sara ma phandagi apu da pusal aga se pir thanam bini mi tawisi na tawdo ro more gida ulap changle mi duni mikop ama sendo kano to ga som si da sibu taw gadra som da seira ko mayam sibu nga ka bham da de adu hojik de som da seira ko sibu thom thado gre lo to loi thado gre akbar gido adu no sinjara ko da noi mayam na wari do thengnari bu do leiba ki da mukta ni ishorna na khoi ki da mukta blessing noi de bor noi na pirakani adu na leiba ki da mukta koi khang ko tai leiba ki da mukta hing ko tai leiba ki da mukta koi kathok ko tai adu wa phang khase thamjara ga ema ko no mon ko rum jari jai makha tarkpada amo school college kadana ingtharaba office kanaraba matam sida santi hanjalakle haidana hairubada sawmi mayam amsu leiri masingak tabangamde aduga amana aigi inkolda huranba changlaklaga huranbadu mayok naraga tanthoke di leitadana huranba changlak en koilaw lawrga leire haina ngang nangi social media da ama thingnabadu huranbadu tanthoklubadagi tholakliba lani habasi khangdaba mayam ama leire haina honorable CM na makhatana amuk phongdokre Indhara aba school college kadana office hangam je indhara yesu sawgi yogi ngara ai sairengam tai mana hai bu meetop sang e hai aina khangan bani hai adu yam kallaga mai imung manung ga du palle adu ga toroga tanthok ki di hai raga mingon da law lai tanthok wa horu budagi lan tholai nge je khangdaba mi me am su yori bu hai ri bu du meetop sang e koi si loidori na khangak budagi tanthok wa horu budagi tawbuni adu na suguma mayam sina tonga se yam santo e ko is adu na sida laiba kambu sida tonga ta da kambu ne santhok da kambu aikoi live si stage chu kanba aduga aikoi economically fagana la kanda aikoi gi lambi thi se aikoi ngasi gi miro lamri tu gi miro gi aikoi hingda ba yade summit loan economy phatra di state to jati du sakot ngam amne economy si phanana ba kai da boda aikoi yum thong khudin da angam ba mingon da dependent oi dre di ai gi dagi madu pot yon ba hora di income aduna ni aina living standard lifestyle si quality level life pina bagdam kan ekoi ngasi hona jagde ba mayam do sarkar na paisa puthoko imung du dagi family du dagi paisa tingin da like number so adu warga di ngasai khar tanjaruri ba sen aduna saving to rokanda imung do I ne kupam badu sek na jingana kupam ngame upak na kharam badu laiba na kharam badu yok na kano na ko sek na khaba ngame adu mai to na tam na gari scooter to ngam badu car ma sama to ngam kan adu ki lifestyle du madu tongno bui dom kan ko na macha sarkar na men ba hois